ngasi akhoi na mafam asida press meet tawjagidoriba asi koi haukiba 2024 ki July gi tang kungamari gi ahing pung mapan taba matamda Kaching district ki sugnu kendra gi manungda laiba Chajing Khunau hariba lam aduda akhoi gi Thokchom Maimu Singa gi machanupa Thokchom Sanju Elais Abungo haiba magi chahina kunga manga masina magi laikai da laiba hek yum thangnaba akoi nupi macha lechabi amada akoi ge ijat tem singnaba hotnaramba aduga loinana asagi magi like atem koi katina mamangi akoi gi mayam mama koi press media da su hapchakhrabani aduna mafam haiba nupi macha sigi hakjang da mafam tara ga nipan thokna thilamakanda achikpagi tanja yenga magi khudung chaba yenga namthokiba adugi matungda ail gi matungina masi maral leire haiduna masi kota tuthoba matungda jailda leigre aduga masi sahi handak tha ani ahum sigi mamangda masi bel thokre haibagi paw ma leire hairiba adugumlaba mi phatta akoi mi oibagi marakta leiba migi lamchat chatraba adugumlaba akoi gi Thokchom Maimu Thokchom Maimu gi machanupa Thokchom Sanju Elais Abungo hariba pa se aduna masi karigumba akoi gi mafam karai da leibano haiba se mafam khangdana hojik leiri aduna hariba adugumlaba mi phatta nupa se akoi gi Manipur da leiriba lup amadi koi Manipuri mapanda leiriba koi gi praja section khudimangna haiba mioi asibo magi changjupam bibi naraba akhoi leiriba Thoban District United Women Development Organization maigaidagi akhoi gi miyam gi praja gi puing chingsinjari amaram masina hariba aduguluba mioi asigi maral leiba tandi bibiu amadi akhoi gi hariba mioi asibu magi changjupam bibi daba haibasi akhoi gi leiriba Thobani magi lupsina makha tana su akhoi magi asugumba achumba wayel puthokpada akhoi makha tana akhoi mateng pangjagi kani haiba si ngasigi press media gi thongda Thoban District United Women Development Organization maigaidagi ai mayamda haijari